ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯛꯅꯤ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯇꯁꯦꯡꯅ ꯄꯨꯋꯥꯡꯕꯁꯤ ꯐꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯤꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯈꯪꯕ, ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯅꯨꯔꯩꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯉꯥꯏ, ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯝꯂꯥꯟꯕꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯀꯨꯏꯅ ꯃꯤꯠꯆꯥꯅꯕ ꯉꯝꯗꯦ, ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯩ꯫ ꯅꯨꯔꯩꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯩ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯗꯨꯒꯤ ꯊꯥꯒꯠꯆꯩ꯫ ꯑꯩꯗꯨ ꯇꯁꯦꯡꯅ ꯁꯦꯜ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯗꯦꯗ, ꯐꯔꯛ ꯇꯥꯕꯗꯨꯗ ꯑꯩꯅꯁꯨ ꯃꯇꯦꯡ ꯇꯧꯕꯅꯤ, ꯑꯌꯥꯝꯕ ꯁꯦꯜꯁꯨ ꯅꯠꯇꯕꯗꯨꯗ꯫ ꯑꯗꯨ ꯏꯆꯟꯗꯤ ꯀꯩꯃꯤꯡ ꯀꯧꯕ? ꯂꯝꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯧꯖꯤꯛꯅ ꯀꯩꯀꯩ ꯍꯣꯠꯅꯔꯤꯕ? ꯑꯩ ꯀꯩꯁꯨ ꯍꯣꯠꯅꯗꯦꯗ, ꯌꯨꯝꯗ ꯁꯨꯝ ꯂꯩ꯫ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯅꯨꯔꯩ ꯀꯧꯏ, ꯗꯗꯥꯒꯤꯗꯤ? ꯑꯩꯒꯤꯕꯨꯗꯤ ꯄꯨꯋꯥꯡꯕ ꯀꯧꯏ꯫ ꯃꯃꯥ ꯕꯕꯥꯗꯤ ꯂꯣꯏꯅ ꯂꯩꯔꯤꯕꯣ? ꯅꯪꯅ ꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯂꯩꯔꯤꯕ, ꯀꯩꯁꯨ ꯇꯧꯗꯕꯗꯨꯗ ꯁꯨꯝ ꯍꯥꯏꯔꯤꯅꯤ, ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯃꯔꯝꯗꯤ ꯃꯇꯝꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗ ꯁꯦꯜ ꯇꯥꯟꯅꯅꯕ ꯍꯥꯟꯅ ꯂꯣꯏꯅ ꯍꯣꯠꯅꯔꯕꯅꯤ꯫ ꯋꯥꯗꯨꯗ ꯅꯨꯔꯩꯗꯨ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯍꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯗ꯫ ꯅꯨꯔꯩꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯦꯡ ꯇꯞꯂꯞ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝꯅꯣ ꯈꯪꯗ꯭ꯔꯦ ꯗꯗꯥ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤ, ꯍꯤꯡꯗꯕ ꯌꯥꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯃꯥ ꯕꯕꯥ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯍꯧꯖꯤꯛꯅ ꯑꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ? ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯔꯤꯂꯦꯇꯤꯚꯁ ꯑꯝꯇ ꯐꯥꯎꯕ ꯂꯩꯇꯕ꯭ꯔꯥ? ꯅꯨꯔꯩꯗꯨ ꯄꯨꯋꯥꯡꯕꯗꯨꯗ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯋꯥꯔꯤ ꯈꯔꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯝꯃꯤ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯥꯗꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯇꯁꯦꯡꯅ꯫ ꯄꯨꯋꯥꯡꯕꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯟꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯨ, ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯦ꯫ ꯗꯗꯥ, ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯑꯩ ꯊꯤꯟꯕꯤꯔꯒꯦ, ꯅꯪꯒꯤ ꯌꯨꯝꯗ ꯇꯧ꯫ ꯀꯩꯁꯨ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯃꯥꯟꯗꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯅꯨꯔꯩꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯌꯥꯔꯕꯗ ꯄꯨꯋꯥꯡꯕ ꯑꯗꯨꯅ ꯅꯨꯔꯩ ꯑꯗꯨꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯗꯨ ꯂꯥꯛꯇꯧꯔꯤꯕ ꯑꯣꯏꯕꯅ ꯃꯕꯨꯡ ꯅꯣꯡꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯍꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯅꯥꯗꯣ ꯑꯉꯥꯡ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯃꯦꯝꯆꯥ ꯌꯥꯎꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥ ꯊꯥꯒꯣꯏ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯌꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯗꯤ ꯃꯁꯛ ꯃꯇꯧꯗꯤ ꯊꯣꯏꯅ ꯈꯟꯗꯦꯀꯣ, ꯏꯪ ꯇꯞꯄ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯧꯕꯤꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯀꯦꯇꯨꯀꯤꯁꯤꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯥꯝꯅ ꯐꯩꯌꯦꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯥꯖꯔꯨꯔꯕ, ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯂꯩꯇꯕ꯭ꯔꯣ? ꯋꯥ ꯑꯗꯨꯗ ꯊꯥꯒꯣꯏꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯌꯦ ꯂꯩꯌꯦ ꯏꯅꯝꯁꯤ, ꯃꯅꯨꯡꯗ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯇ꯭ꯔꯦꯗ ꯆꯥ ꯑꯃꯗꯤ ꯆꯥꯅꯕ ꯍꯥꯞꯇꯨꯅ ꯃꯦꯂꯩꯁꯅꯥꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯈꯣꯏꯗꯥꯅ ꯂꯩꯁꯅꯥ ꯑꯗꯨꯅ ꯌꯦꯡꯖꯩ, ꯄꯦꯟꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ꯫ ꯃꯦꯂꯩꯁꯅꯥꯗꯨ ꯗꯟꯗꯤꯗ ꯅꯣꯛꯇꯕ ꯌꯥꯗꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥ ꯑꯗꯨꯕꯨ ꯄꯤꯔꯝꯗꯨꯅ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯣꯏꯔꯤꯕꯤ ꯊꯥꯒꯣꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯊꯥꯒꯣꯏ, ꯅꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯔꯦꯗ꯫ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯂꯝꯃꯤꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠ ꯑꯍꯜ ꯈꯔ ꯇꯧꯗꯨꯅ ꯂꯥꯛꯑꯝꯃꯒꯗꯤ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤꯗꯣ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯨ ꯑꯣꯏꯅ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯋꯥ ꯑꯗꯨꯕꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯦꯝꯆꯥ ꯑꯗꯨꯅ ꯃꯇꯦꯡ ꯇꯧꯁꯤꯜꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯌꯨꯝꯗ ꯃꯤ ꯑꯃꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤꯕꯅꯦꯕ꯫ ꯊꯥꯒꯣꯏꯗꯣ ꯍꯟꯗꯛꯇꯤ ꯇꯞꯅ ꯈꯨꯝꯃꯤ, ꯇꯥꯛꯄꯤꯔꯤꯕ ꯍꯥꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯁꯨ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯅ
ꯆꯥꯎꯅ ꯍꯣꯡꯕ ꯄꯥꯝꯖꯩꯗꯣ ꯑꯗꯨꯒꯤꯗꯤ ꯆꯤꯡꯅꯕ ꯀꯩꯁꯨ ꯇꯧꯕꯤꯒꯅꯨ ꯅꯨꯄꯥ ꯃꯌꯨꯝ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯦꯗ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯨꯍꯣꯡꯕꯁꯤ ꯏꯌꯥ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯕꯁꯤꯅꯤꯅꯦ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥ ꯂꯩꯁꯅꯥ ꯑꯗꯨꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯊꯥꯒꯣꯏꯗ ꯈꯧꯇꯛ ꯆꯥꯖꯩ ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯇꯞꯅ ꯈꯨꯝꯃꯤ ꯏꯅꯝꯁꯦ ꯑꯉꯥꯡꯅꯤꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯑꯣꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕꯗ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯃꯥꯗ ꯂꯩꯈꯥꯏ ꯁꯦꯡꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯗꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯤꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯖꯔꯤꯕ ꯏꯉꯛ ꯉꯛꯄ ꯐꯥꯎꯏ ꯃꯃꯥ ꯍꯣꯏꯅ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯇꯝꯂꯛꯄ ꯋꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯧ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯂꯩꯁꯅꯥꯗꯨꯗꯤ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯗꯨꯅ ꯑꯩ ꯑꯍꯜ ꯈꯔ ꯊꯥꯔꯛꯑꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯦꯞꯄꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯁꯤ ꯂꯣꯏꯔꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯈꯦꯗꯨꯅ ꯁꯥꯟꯅꯩ ꯋꯥꯔꯤꯗꯨ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯦꯗ ꯈꯥꯛꯂꯦ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯗꯨꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯔꯝꯗꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨ ꯂꯣꯏꯕ ꯑꯃ ꯅꯥꯏꯔꯕꯅꯤꯅ ꯆꯠꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯦꯂꯩꯁꯅꯥ ꯑꯁꯤꯅ ꯁꯥꯎꯅꯤꯡꯉꯤꯕ ꯑꯁꯤ ꯄꯨꯋꯥꯡꯕ ꯃꯍꯥꯛꯄꯨꯅꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯇ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯄ ꯑꯁꯤꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯦ ꯊꯥꯒꯣꯏꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯣꯡꯊꯥꯡꯗꯨ ꯌꯧꯔꯛꯏ ꯃꯆꯟꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯜꯂꯛꯏ ꯊꯥꯒꯣꯏꯗ ꯂꯩꯔꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯍꯦꯛꯅꯕ ꯃꯇꯧ ꯑꯗꯨꯗ ꯋꯥꯗꯨ ꯁꯠ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯅ ꯇꯨꯡ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯎꯔꯦꯗꯅ ꯁꯅꯥ ꯂꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯪ ꯉꯥꯎꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯕꯨ ꯆꯣꯞꯍꯟꯕ ꯍꯧꯅꯗꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯦꯂꯩꯁꯅꯥꯗꯨ ꯃꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯃꯥ ꯅꯣꯏꯅ ꯉꯝꯃꯅꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯃꯨꯜꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯒꯤꯗꯃꯛ ꯅꯈꯣꯏꯅ ꯃꯆꯦꯗꯃꯛ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯆꯥꯁꯤ ꯃꯤꯑꯣꯏꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯂꯩꯇꯦ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯅꯣꯏꯅ ꯈꯟꯕꯁꯤꯕꯨ ꯌꯥꯒꯗ꯭ꯔꯣ ꯅꯨꯡꯁꯤꯅꯕ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯄꯪꯕꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯒꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯦ ꯅꯨꯄꯥ ꯑꯁꯤ ꯐꯕꯅꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯕ ꯃꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯅꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯦꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯈꯥ ꯇꯥꯅ ꯄꯦꯟꯅ ꯄꯥꯎꯗꯝ ꯇꯝꯕꯒꯤ ꯀꯥꯟꯅꯕ ꯑꯃ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯅꯣꯡꯊꯥꯡꯗꯨ ꯃꯆꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯤꯟꯅꯕꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯅꯪ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯦꯂꯩꯁꯅꯥꯗꯨ ꯄꯥꯝꯕꯩ ꯂꯩꯇꯕ ꯑꯃꯒꯨꯝ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯅ ꯍꯤꯞꯊꯔꯛꯏ ꯀꯗꯣꯝꯗꯅꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯀꯔꯝꯕ ꯊꯕꯛꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯒꯗꯕ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯂꯨꯔꯕꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯃꯥꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯦꯝꯆꯥꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯃꯍꯥꯛꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯗꯨꯅ ꯃꯇꯦꯡ ꯇꯧꯁꯤꯜꯂꯤ ꯈꯪꯗꯦ ꯃꯦꯝꯆꯥ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤꯅꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯕꯅꯤ ꯂꯩꯁꯅꯥ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯆꯣꯞꯄꯣꯏ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯊꯕꯛ ꯍꯥꯏꯕꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯧꯏ ꯍꯥꯏꯕꯗꯨꯕꯨ ꯃꯦꯝꯆꯥ ꯏꯆꯦꯝꯁꯦ ꯑꯣꯖꯥ ꯍꯥꯏꯕꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯗꯨꯒ ꯐꯤꯕꯝ ꯃꯨꯔꯇꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯨꯅꯈ꯭ꯔꯦꯅꯦ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯖꯤꯟꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯄꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯏ ꯄꯨꯋꯥꯡꯕꯗꯨꯗꯤ ꯇꯁꯦꯡꯅ ꯃꯃꯥꯁꯤꯅ ꯃꯦꯂꯩꯁꯅꯥ ꯍꯣꯏꯗ ꯆꯠꯂꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦꯗꯣ ꯃꯆꯥ ꯑꯗꯨꯕꯨ ꯎꯔꯒ ꯇꯔꯥꯝꯅ ꯀꯧꯔꯛꯏ ꯅꯤꯡꯊꯦꯝ ꯂꯥꯎꯅꯤ ꯅꯪꯕꯣ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯏꯆꯥꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ
ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯋꯥꯡꯕꯗꯨ ꯃꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯐꯝꯊꯔꯦ꯫ ꯀꯩ ꯄꯥꯎꯅꯣ ꯏꯃꯥ? ꯍꯦꯔꯥ, ꯑꯇꯩ ꯅꯠꯇꯦꯗ, ꯉꯁꯤꯗꯣ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯥꯝꯅ ꯐꯖꯩ, ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ, ꯑꯃꯗꯤ ꯏꯃꯥꯅ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦꯅꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯗ ꯉꯛꯅ ꯌꯦꯡꯉꯤ ꯄꯨꯋꯥꯡꯕꯗꯣ, ꯑꯗꯨꯒ ꯇꯞꯅ, ꯀꯩꯒꯤ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕ ꯏꯃꯥꯗꯤ? ꯑꯩꯅ ꯇꯧꯔꯨꯔꯅꯨ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯤꯕꯗꯨꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥ ꯅꯪꯁꯨ꯫ ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯒꯗꯧꯔꯦ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯅꯅꯕ ꯍꯥꯏꯗꯅ ꯌꯥꯅꯔꯝꯂꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯏꯃꯥ? ꯅꯨꯄꯤꯗꯨꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯃꯥꯏꯅ? ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯆꯥꯒ ꯄꯨꯊꯣꯔꯛꯏꯕ? ꯅꯍꯥꯟ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯅꯤꯡꯉ ꯃꯥꯜꯂꯤꯅꯦ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯤꯀꯣ ꯅꯨꯄꯤꯗꯣ꯫ ꯏꯁꯨ ꯊꯣꯏꯕꯤ ꯑꯁꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯅꯤ꯫ ꯏꯉꯛ ꯉꯛꯄ ꯊꯥꯖꯗꯕ ꯑꯃꯗꯤ ꯄꯣꯛꯆꯩ ꯄꯨꯋꯥꯡꯕꯗꯣ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩ, ꯃꯔꯩ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯒꯤ꯫ ꯃꯦꯝꯆꯥ ꯑꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗꯒꯤ, ꯅꯤꯡꯊꯦꯝ, ꯅꯪꯅ ꯊꯕꯛ ꯃꯐꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯍꯧꯅꯕ ꯇꯧꯁꯦ, ꯃꯗꯨꯅ ꯐꯒꯅꯤꯀꯣ꯫ ꯅꯪꯒꯤ ꯁꯨꯇꯤꯗꯨꯕꯨ ꯈꯔ ꯁꯥꯡꯊꯅ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯅꯔꯒ ꯌꯦꯡꯉꯤ ꯏꯅꯝꯆꯥ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯉꯝꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯝꯆꯥ, ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦꯀꯣ꯫ ꯏꯆꯣꯞ ꯆꯣꯞꯅꯗ꯭ꯔꯤꯉꯩꯗ ꯇꯣꯛꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯄꯨꯋꯥꯡꯕꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯃꯥ ꯑꯗꯨ ꯃꯦꯝꯆꯥꯅ ꯈꯨꯝꯃꯛꯇ꯭ꯔꯤꯉꯩꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯐꯠꯇꯕꯗꯨꯅ ꯃꯥꯡ ꯊꯥꯕ ꯍꯧꯅꯗꯦꯀꯣ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯏꯃꯥꯅ ꯂꯣꯏꯅꯕ ꯐꯅꯕ ꯇꯧꯒꯦ꯫ ꯅꯪꯒꯤꯅꯦ ꯁꯨꯇꯤꯗꯨ ꯌꯥꯅꯕꯗꯨ ꯇꯧ꯫ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯒ ꯑꯩꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯐꯥꯗꯨꯅ ꯋꯥꯔꯤꯗ ꯐꯤꯜꯝꯗ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯗꯧꯔꯤꯕ꯭ꯔꯕ? ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯕꯤꯔꯛꯑꯣ, ꯅꯁꯨꯁꯤꯒ ꯉꯥꯛꯇꯪ ꯂꯩꯃꯤꯟꯅꯧ꯫ ꯃꯦꯝꯆꯥꯗꯨ ꯅꯣꯛꯏ, ꯉꯥꯡꯅꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯃꯦꯝꯆꯥꯗꯨ ꯀꯤꯆꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯄꯨꯋꯥꯡꯕ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ, ꯅꯤꯡꯊꯦꯝ, ꯉꯥ ꯊꯣꯡꯉꯤꯅꯦꯍꯦ, ꯑꯃꯨꯛ ꯀꯧꯅꯔꯣꯏꯁꯤꯀꯣ, ꯅꯁꯥꯅ ꯈꯪꯅ ꯍꯦꯛ ꯂꯥꯛꯎ꯫ ꯇꯥꯗꯤ ꯇꯥꯏ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯃꯥꯅ ꯎꯔꯤꯕꯁꯤ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯅꯨꯔꯩ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯕꯨꯅꯤ꯫ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯀꯔꯤ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯃꯁꯥꯅ ꯌꯥꯅꯤꯡꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯣꯟꯖꯗꯨꯅ ꯂꯧꯒꯗꯕꯒꯤ ꯁꯔꯨꯛ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯑꯩꯕꯨ ꯃꯥ ꯑꯣꯏꯅ ꯂꯧꯔꯁꯤꯔꯅꯤ꯫ ꯃꯥꯁꯨ ꯀꯩꯁꯨ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯔꯝꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯒꯅꯤ? ꯑꯁꯤ ꯈꯟꯅ ꯄꯨꯋꯥꯡꯕꯗꯣ ꯅꯨꯔꯩ ꯑꯗꯨꯒ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯦꯂꯩꯁꯅ ꯃꯥꯒꯤ ꯋꯥꯈꯜ ꯁꯥꯒꯠꯄ ꯂꯩꯇꯦ꯫ ꯁꯣꯝꯗꯁꯨ ꯉꯥꯏ, ꯄꯨꯋꯥꯡꯕ ꯑꯗꯨꯕꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯨꯔꯩꯗꯣ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯃꯣꯏ ꯑꯃꯗꯤ ꯌꯥꯎꯏ, ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯉꯣꯟꯗ ꯐꯥꯎꯏ꯫ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯒ ꯃꯍꯥꯛ ꯇꯨꯝꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ, ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯅꯨꯔꯩꯗꯨ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯩ꯫ ꯑꯁꯨꯛ ꯋꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯅꯨꯡꯁꯤ ꯃꯌꯣꯜ ꯆꯣꯡꯍꯜꯂꯤꯕꯁꯦ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯣꯏꯒꯅꯤ, ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯐꯥꯎꯔꯤꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯃꯥꯒꯤꯕꯨ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯔꯝꯒꯗ꯭ꯔꯥꯅꯤ? ꯑꯗꯨꯒ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯁꯤꯅ ꯀꯩꯒꯤ? ꯅꯠꯇꯦ, ꯌꯥꯗꯦ, ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ꯫ ꯍꯦ ꯊꯃꯣꯏ, ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪꯒꯤ ꯃꯇꯝ ꯋꯥꯠꯂꯤ, ꯑꯁꯤꯒꯨꯝꯕ ꯈꯟꯕ ꯌꯥꯗꯦ꯫ ꯊꯤꯛ ꯅꯦꯝꯕ ꯃꯤꯅ ꯊꯥ ꯂꯥꯛꯄ ꯇꯥꯔꯒ ꯇꯣꯛꯀꯅꯤ꯫ ꯃꯇꯣꯝꯇ ꯑꯃꯨꯛ ꯋꯥꯈꯜꯗꯨ ꯐꯥꯊꯖꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯥꯙꯕꯤꯗꯨ ꯂꯥꯛꯂꯦ꯫ ꯅꯨꯔꯩꯗꯨ ꯃꯤ ꯑꯃ ꯂꯥꯛꯄꯗꯨꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯙꯕꯤ ꯇꯞꯅ ꯃꯅꯥꯛ ꯅꯛꯅ ꯐꯝꯊ꯫ ꯅꯨꯔꯩ, ꯋꯥꯔꯝꯃꯅꯤꯅꯦ ꯏꯆꯥꯁꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ꯫ ꯋꯥꯗꯦꯗ ꯏꯃꯥ, ꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯃꯥ, ꯑꯥꯗ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒ ꯌꯦꯡꯅꯔꯒꯗꯤ꯫
ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯄꯣꯊꯥꯕ ꯇꯝ ꯄꯣꯊꯥꯅꯕ ꯍꯣꯠꯅꯧꯀꯣ ꯅꯁꯥꯗꯨ ꯁꯣꯟꯊꯗꯅꯕ ꯑꯗꯨ ꯕꯦꯝꯃ ꯏꯃꯥꯅ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯍꯌꯦꯡꯗꯨ ꯅꯣꯏ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯈꯨꯡꯒꯪꯒꯤ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯅꯆꯦ ꯍꯣꯏꯗ ꯆꯠꯂꯨꯆꯣꯅꯦ ꯃꯥꯙꯕꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯑꯦ ꯌꯥꯏꯌꯦ ꯏꯃꯥ ꯑꯩ ꯆꯠꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯀꯩꯗꯧꯕꯅꯣ ꯆꯠꯇꯣꯏꯁꯦ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯊꯕꯛꯄꯨꯗꯤ ꯂꯩꯇꯦꯗ ꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯉꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯦꯛ ꯆꯥꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕ ꯈꯔ ꯂꯩꯔꯒꯗꯤ ꯅꯪꯁꯨ ꯑꯥꯗ ꯂꯩꯔꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯨꯝ ꯏꯃꯥꯅ ꯌꯦꯡꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯅꯤ ꯍꯣꯏ ꯏꯃꯥ ꯌꯥꯏꯌꯦ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡꯁꯦ ꯊꯦꯡꯉꯕꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ ꯏꯕꯦꯝꯃ ꯅꯁꯥꯗꯣ ꯄꯥꯕꯅꯁꯨ ꯂꯣꯏꯔꯦ ꯉꯥꯡꯗꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯅꯨꯔꯩꯗꯣ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯣꯛꯂꯦ ꯇꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤꯁꯨ ꯇꯞꯅ ꯁꯔꯨꯛ ꯊꯨꯡꯂꯕꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯊꯦꯡꯂꯛꯄꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ ꯊꯋꯥꯏ ꯑꯗꯣ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯣꯏꯔꯦ ꯃꯦꯂꯩ ꯁꯅꯥꯗꯣ ꯃꯃꯥ ꯃꯕꯨꯡ ꯍꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯕꯨꯡ ꯅꯨꯡꯊꯥꯡꯗꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯟꯅ ꯆꯠꯈꯤ ꯍꯥꯏꯔꯕꯁꯨ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯏ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯀꯣꯜ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯦꯂꯩ ꯁꯅꯥꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄꯗ ꯄꯨꯋꯥꯡꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯗꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯁꯅꯥ ꯑꯩꯗꯤ ꯅꯪ ꯇꯨꯝꯈ꯭ꯔꯦꯅ ꯈꯜꯂꯨꯔꯤꯅꯤꯅꯦ ꯏꯃꯥ ꯅꯪꯉꯣꯟꯗ ꯄꯨꯋꯥꯡꯕꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯤꯔꯣ ꯁꯦ ꯏꯃꯥꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯕꯅꯤ ꯂꯧꯔꯨꯇꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯒꯣꯏꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔ ꯂꯧꯈ꯭ꯔꯦꯅꯦꯍꯦ ꯃꯥꯒꯤꯁꯦ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯄ ꯃꯥꯜꯂꯤꯅꯦ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤꯅꯦ ꯍꯣꯏ ꯑꯗꯨꯅꯦ ꯏꯃꯥ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯒꯤꯅꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯣꯏꯅꯤ ꯄꯪꯐ ꯐꯅꯁꯨ ꯈꯟꯕ ꯍꯧꯅꯗꯦꯀꯣ ꯀꯣꯛ ꯌꯥꯝ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯆꯟ ꯃꯦꯂꯩ ꯁꯅꯥꯁꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯔꯛꯁꯤꯗ ꯇꯝꯉꯥꯟꯕꯗꯣ ꯅꯪꯅ ꯑꯃꯨꯛꯇꯪ ꯍꯥꯠꯇꯣꯛꯈꯤꯅꯕ ꯇꯧꯔꯣꯅꯦ ꯃꯥ ꯑꯃ ꯂꯩꯕꯅ ꯁꯣꯏꯗꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯤꯅꯦ ꯅꯪꯕ ꯑꯍꯣꯏ ꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯗꯣꯏꯅꯤ ꯅꯪꯒꯤ ꯅꯊꯧꯕꯨ ꯅꯆꯥꯅꯨꯄꯤꯁꯦ ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯄꯤꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯑꯐꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯕ ꯍꯩꯇꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯃꯥꯗꯒꯤ ꯅꯝꯕꯔꯗꯨ ꯂꯧꯗꯨꯅ ꯄꯨꯋꯥꯡꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯝꯃꯤ नुपादुसु कॉलदु पाइरक्तब तौदे फोनदुदा वारी तौई मेलै सनाना यबो अइने तुमबो गक्तंग वारी सानबा यागद्रा याई कइनो हाइनिंगबदो हेक्ता हायु ngusai ma hoi laambadुगी matanggi oidoira hoi mani adugi matangini makhoi nina sumna wari shabu haurakpada tamnganbadu call waiting changai melai sanadu nupa mana call taurakpadu paining adubu call wari sanaba haubada ngai aduna sat hekta thammage haibasu ngamde khanjanari ngai tanja aduda call do amuk tatkre phone adu receive tauraktrabada pung adunaga thengbaga somdu nupadu machinda murum murum soli saidagi call tauraktraga ajuga thengmu matamsida call waiting ga leredana kanaga wari sanariba thengmu matamsida kanaga wari tawino habanida phagi phagi dagi masi kainum tawre andak marak hengon interest asin goidri magi sai netaba atopa kanagumba maga pau phongnarabra as idi mangjaredana mana sanga tawrade खन्ना खन्ना कॉल दो अमुक तवे अदुबु अहोंगबा मा लेते नुपीदो वेटिंग अदुमक लेरमी तमगानबदो वाखल नुंगाई फममा खंगदे मथ्वाई नुंगाइतना मखुद अदुदा पाइरिबा फोन अदुदा मुन्ना येंगदुना ले इयाइदा सातपी लैरांग मकुन हेनबी सिंगेल ओइबियो थमोय अइना खोइदाजबी ओइरिद्रा मैहाकना अथेंगबा हिंगदा तोंगदुना खोंगबा कोकिल चेकला
ꯅꯨꯡꯁꯤꯕꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕꯅ ꯉꯥꯎꯔꯕ ꯂꯝꯍꯦꯟꯕ ꯆꯦꯛꯂꯥ